Hakselgi lamda mathau tawribasingna masagi mathaudagi ahenba mathau tawduna miyamda afaba hakselgi khudongchaba pinaba hotnaba tai haina Governor Dr. Nazma Heptulana phongdokre amasong lengakna Manipurgi mafam kayada umang yokhatnaba akhanaba thabak paikhatnaba sem sare haire Krumjeri ISTV gi nungthilgi paw meeting tabiri basing taramok jeri haji paw sanon pizari Hakselgi lamda mathau tawribasingna masagi mathaudagi ahenba mathau tawduna miyamda afaba hakselgi khudongchaba pinaba hotnaba tai haina Governor Dr. Nazma Heptulana phongdokre Wafamasi ngasi Trained Nurses Association of India amadi Students Nurses Association of India Manipur State Branch sinduna pangthokiba International Nurses Week ki thoram da phongdokhibani RIMS ki Jubilee holder A Voice to Lead Health for All haiba theme da pangthokiba ngasi thoram aduda Health and Family Welfare ki Principal Secretary V Volume Mang Health Services ki Director Dr. K Raju amadi RIMS ki Department of Radiotherapy ki Head Dr. Professor L Joy Chana chingbana athoiba mitunglen singoina sarukya ke Tharanga mari leinana mathauda pukning changba nurse singda chamba khudol pot sing piduna pukning thogatpaga loinana L Ibohol singda Lifetime Achievement Award pidune kai khumna botke Chief Guest oina sarukya khiba Governor Dr. Nazma Heptulana makhatana phongdokhibada Primary Health Sector da mathau tawriba nurse singi fibamsu hena faganhanaba government na meeting changba matam oire nurse singna su hojik tawriba masagi mathau singa sidagi ahenba thabak amadi training tawduna nurse ki senfambu mapangal kanba senfam ama ohenna ba hotna ba changi haike The theme of this year's International Nurses Day is Nurses, a voice to lead health for all. It truly reflects the intrinsic character of the service rendered by the nurses. Serving the sick and the old calls for a good measure of commitment and sacrifice. Florence Nightingale was the embodiment of selfless service and sacrifice. Her picture with the lamp was the hope for the sick and wounded, and she was fondly known as the lady with the lamp. There are thousands of nurses currently practicing in this country, and you are a massive resource which the government intends to safeguard and strengthen. Nurses are also reaching new levels of competency as the demand for more complex nursing care increases. There is now an impressive quantum of highly skilled nurses practicing in our country. Lengakna Manipurgi mafam kayada umang yokhatnaba akhanaba thabak paikhatnaba sem sari haina ISTV News na fangba paum na haire Malem gi oina hojik global warming amadi climate change na maram oiduna pirakliba chaitheng asina Manipur dasu sabagi chang hengatlakpa ising chawba nong chuba madi mahausaga manadaba maungda nonglei nungshit ki chang hengatlakpa kaya ase ngakthoknabagi damak Manipur lengakna umang yokhatnaba campaign asi paikhatkadabani haire Campaign asida Manipur gi khungang singda chatuna lam ekar manga dagi tara faubagi manungda leiba mafam singda umang yokhatkadaure Hariba lam sing adu hana ahang balam oina leiba natraga mafam dugi miyam na katlakpa lam oiba yai mafam sing adu da umang yokhatnaba mafam dugi miyam ga loina na khutsamnana thabak paikhatkani umang yokhatliba mafam sing adu da lengaki maikai dagi matik chaba matam ga chunaba open gym amamam thamduna lamdam dugi miyam bo masama ufana lehenna basu hotnagani haire gym masida changba machak mathum pumnamak lengak na lemna pigadabani haire Pawas na makataraduna Langol gi mafam kharada lam khopchinduna khunda sinba sing takthoknaba yengshinba hore tangai fadaba thabak sing chapchana paikhatlagani haire amaromda handak ISTV News na kakching gi mafam kharada forest clearance yauduna ching temthokpagi thabak chathare haiba paw adu matung ina mari lainaba singda makok thongba singna yengshinaba khangankre haina pawas na makhatare Kumbi Kendrada San Sikibagi Matang the Veterinary ki Joint Director na Wari Sanana Bakauraga Mahaki staff na San Side Hayu Haina ki hellakle haina ngase wangu da pangthokpa paumi singa unabada Kumbi Kendra ki Bharatiya Janta Yuva Morcha BJYM ki President SH Bankim Chandra na haikre Atarulak chale adubu nong bawa unaba phangde aduga ma ki mahut sinba oina thang dagi biren ko wa FA mana
Gojendro unaba la'o haina kauraganda moigi office aingonda threaten tawrei mkoina san cd na aingonda hayu haina adubu aina aidi sigibanina si haina dum aina hojiksu press da aina hajari sini hojik khoi san sigiba mkoina khoi tawthoga yenge haibdu hojik yengbiba yarani aduga san sibagi inquiry se aikogi manipur gi veterinary gi minister na direct oina hakthing na masi inquiry to honjaningi aduga aikogi Gojendro ai manupasi office ta lai lakte haibagi khudam engon su loina leijai kendra sida lairiba veterinary gi office sing si tera khongi function tawde wangu gi function tawde borayang gi function tawde masigi asengba proof to ai pijage adu nang sigi khogi kendra sida san side na khogi Mr. Gojendro na phungduk piraiba joint director na phungduk piraiba wafam si aran bani masi khogi mari lainaba khogi director na natragana khogi veterinary gi minister na bien chahanin San Mapu Hauktak Tampa Kunodagi Sarat Chandra Maite Amadi Borayangbi Gram Panchayat ki Ward number 4 ge member Muhammad Abdul Salamna Hauktak ki mafam singda san sikiba adu achumba wafam ni haike Salam Borayangbi Ward number 4 ge member aigi show aigi wata ojiki hairiba dumaina san khara narakpadagi sikiba san gi masingse MB Abdul Wahid hairiba nipase gi san ani adagi MD Tamizur hairiba nipase gi san ani ama adagi MD Samsurdin hairiba nipase gi san nama aduga MD Abdul Manab hairiba nipase gi san nama aduga MD Idon hairiba nipase gi san nama hairiba sanjingse mabuk kangkhatlaga matu yingkhatpi tawraga adumaina sibanga tani aduga sirami bo mafamna labukta sibusu yaure yumda sibusu yaure aduga singda sirmbasu yawe adumaina sigibani sanjingje aduga sigiba sanjingje phumgibsu yaure aduga singi jilinaw singna chana ngai pukibsu yaure adumaina tawraga sanjingje lekidabni haina haji phumjillamo aduga aikoi horen pung ohum adwaida office ki mi thungani haidana ayhak phumjanjare aduga hairiba pung ahum makhai mari adwaida sanjen thongda leiba officer sing laktna yengamme chandi phumjangre adugi matung sidagi mathang sirakpana khoi gi kendra sida hautaki area sida san kunthra muk hengani ai na collection tawjiri bisidi san kungani thoi khatani aduga kuni thoi sigi manungda makhata na shirakhi gidra haibadu pakhatna hujiksi praja si thak nitna lei Jiri Tipaimuk Lambi Semba Loidringaida Kai Biaure Hare Lambi Mayai de Sing Tungsile Dibongdagi Moirangthem Pramon Maite Koba Mioi Amana Lambi Semlibasi Quality Control Tawdre Department gi Mioi Singna Tuine Laktuna Yangshin Bio Haina Fongdorakle Tienda Bamana se Hogalapa Machin Sidai kilometer meter chahum Padring da Som Sidai Nung Pocket Pamate Yaure Asi Sisu Yamna Pienda Bamapam Kanomani Asi Nuaite Asisu Departmental Kanguna Laga proportion size Sati I was younger Pajana Tang the pit Mafam Hanna Muk Matek Mati Hanna Muk Chalanjani Aduna Samana Siki Bibam Dum Sakrakati Paka Som the Sanvil waiting at the Som the Kaiva or Pakana Bibam Dum Takani Aduna section na Kazitan section na Awanjani Ethno Heritage Council Harikon Gitara Nipa Subamapok Kumon Tharongasi Imphal gi GM Holder Pangtokre Tharamaduda HVS Construction gi Managing Director Huidrom Vikramjit Harikon gi President Longjam Ratan Kumar amadi Amju gi President Bijoy Kakching Tabam na Maroiba Miyoi Singoina Sarokya ke Harikon gi President Longjam Ratan Kumar na Harikon na ngasi fauba Manipur gi tongan ba issue kayada thaudang lawduna lakle Lakadoriba chahi sing dasu Harikon na ching amadi tamgi semitlon fagananaba honaba pandam thamli haike Heritage mayam gi manungda khoina khwaidagi maru oibase sing tam lairiba furup khudingmak pullaga sahi amagi manungda pangthokba akhoi mera haujong ba haiba festival asine je khoi khanjara kanda
अखोई मणिपुर की ओइना कल्चर की अमदी ट्रेडिशन की यामना मतिक चाबो अथॉरिटी से कनानो ने अखोई यंगजम मतमदा मसी सना कोनुंग नोइबम थोई हाइना खंजरकांदा अखोइना 2002 दगी ngasi फावबदा मेरा हौजोंग बसे सना कोनुंग खोसमनरगा पांगथोक्तना लाई कनाना येलौमीनो कनाना येलौमी नतबनो हाइबसे अखोई लैरिबा मणिपुर द लैरिबा अखोई खुदिंगमंगना मयेक सेंगना खंगमिनबगा लोइनाना येलौमी सिंगी सक्तम नाट अमदी मणिपुर की अपुनब सक्तम कनबदा अखोई लैरिबा खुदिंगमकी थौदांग लौफम थोई हाइबा वाफम से थमजनी थौरंग मरी लेनना हौगलकलिबा महिरोइसिंगदा मणिपुर पुवारी खंगननबगी पांदमदा खंगमिन्नसी इरमदम हाइबा टीमदा क्विज कॉम्पिटिशन अमसु पांगथोखि मोरे टाउन मनुंग थौनरिबा गाड़ी सिंह IND नंबर थानबा अमदी ड्राइविंग लाइसेंस न चिंगबा पाइहन्नबा मोरे पुलिस IB दा नुमित हुमनी चुपना चथगदबा अवेयरनेस प्रोग्राम अमगा लोइनना कैंप अमसु पांगथोखरे मोरे पुलिस की IB दा टेक्नोपल पुलिस अमदी थौबाल डिस्ट्रिक्ट ट्रांसपोर्ट ऑफिसर अनिना पुन्ना सिंधुना पांगथोकपा थौरम अदुदा टेक्नोपल डिस्ट्रिक्ट की SPTH विक्रमजीत थौबाल डिस्ट्रिक्ट ट्रांसपोर्ट ऑफिसर थपा मरिंग मोरे की एडिशनल SP KH रॉबिन्सन याउना तै पुलिस ऑफिसर अमदी मोरे पब्लिक लीडर कयासु सरुकियाखे ट्रांसपोर्ट ऑफिसर थपा मरिंगना मोरे की मियामना गाड़ी की चे चांग अमदी IND नंबर की दमकता इम्फाल द चटपगी अवाबा दो कोखनबगी पांदमदा असिगुंबा थौरांग असि लोखटपनि हाइखे सुबा वाट पायेंगलगा सी असुबसिंगदे अखोइना पुरगा ऑफिस तगी अखोइना रेजिस्टर तौरगा अमुका अखोइना पिरकनी अदुगा अदुदा अखोइना रेजिस्टर तौर तुंदा अखोइ IND गिसु अखोइना पैसा यावना अदुगा कप पिरगा IND गितु कप लोयरगा अखोइ नंबर प्लेट मागी प्रिंट तौब लोयरबा मतुंगा अखोइना असिदा मुका IND मिने लागा नंबर प्लेट हंदक ताइदोकिबा काउंसिल ऑफ हायर सेकेंडरी एजुकेशन मणिपुर लोब क्लास 12 के एग्जाम दा SDJM हायर सेकेंडरी स्कूल घड़ी अवंग लेकागी तराहुमदोई सुब पोजीशन तारखिबा महिरोई दिनजित मंगांग अमदे मार्क वांगना फंगदुना पास तौरखिबा महिरोई सिंगबोकपगी थौरम अमा स्कूल असिदा पांगथोखरे मैनेजिंग कमिटी SDJM हायर सेकेंडरी स्कूल घड़ी न सिंधुना पांगथोखिबा थौरम अदुदा SDJM हायर सेकेंडरी स्कूल की प्रेसिडेंट एंड तोम्बा All Manipur Recognized Private School Welfare Association के सेक्रेटरी CH श्यामचंद्र अमदी घरी यूथ क्लब की जनरल सेक्रेटरी PH प्रेमा मंगांग चाना चिंगबना अथोइबा मिटुंगलन सिंगोइना सरुक्याखे इमा तंफा वांगमलोन लाइरेंबी की संगलेन अमंगसी लंबोई खोंगनांगखोंगदा निंगथौ लेसेंबा सना जावबना संगाखरे LYS ग्रुप न कटपा लाइसंग संगाबगा मरी लेनना निंगथौ लेसेंबा सना जावबना ngasi ima tampa wangamlol lairembina malemda safonglakiba sina miyoiba khunaida nungsi chanaba amadi hena chokhatpa purakpada mateng oiba oirashanu haike ima sorojini harga khangnaba UMO gi founder president oibi imana ima gi liching makada haiba tare mayam sangdana ko yek taret masa masu payam sangdana ngasi mafam sida amana mitam amana sanglen si ngasi sangabagi hedumba maikum hangdopagi thawramni sigumba ekhoi bai pusingweba khubam sing aduga laifam sing asi hom matam chana ekona si hangdopa ngamabanina ekhoi tungi afaba yaifaba aduga nungaiba leibaki achumba sengba ing tapadu porok oirasunu haibagi dung wakalun hariba sigi mitam yaibiril sidabagi mitam aduga somda tampa wangamlon imagi sanglen asi sumana sangajaba musuk hangdokjaba यूनिवर्सल मदर ऑर्गेनाइजेशन के प्रेसिडेंट सरोजिनी लैमना इमा तंफा वांगमलोल लाइरेंबी कनानो हाइबगी वांगुलोन पीबगा लोइनना मियोइबा खुनाइदे लैरिबा फत्तबा मदी अचाव अरम काबसिंग वायल काती थादुना वायल बिरकपा ओइरशनु हाइखे पु हक्तक्तगी लाई हक्तक्तगी चिंगु खोयम चिंगी हक्तक्तगी सीजबी अनीना मालेम सेमकनबा हाइरकपदा कोइरो अवांगबा लाइकी लेपाक सेमे याबी लोकता कुमदुना मचा दारा लेहौद्रगदी हयेंग नमु ताइबंग मिसु मचा दारा लेररोय हाय अदुदगी मचा दारा निबदा सीजबी अनीना मपारी पियो नीते इमोम पियो न निये अदु नमु ताइबंग मिगी पोंग असिगी मतम यरकपो कांददी लाइरेंबी सिंगसे लाइरेंबी ओइना उपिते को लाइरेंबा अखोइना पालगा नुपी सिंगे खुलाइ ओइना सिजिनबा अदुदा इमा तंफा वांगम लोना मालेमदा साफोंगा
लाइरेंबी सिंह मथौना हाकनी ये मखोगी पांगल हाकनी लांगलोंदी लाइरेंबी सिंह लांगलोंने हाइबा वारोय से लबक बोरक मतमदरी लाइरेंबी सिंह कनासु लागी पितादसु फमन तबा अदुना साउना इमा तंफा वांगलोन साफोंगपने हौजिक्ति अचा अहेन तानबा मयामसी तंफा वांगलो इमादि वांगांग खरो वायेन काति दुम थारा छनो Senapati District ki Lakhamai de Chahi Humbudra Hena Lerak Labani Hena Thajaba Stone Inscription Amma Fangle. State Archaeology Department the Heritage Site on a Loktok Lagani Hare Hiramas the Paudam Amma. Nung asida iribisi akhona yenguragadi Manipur ityas ka sagona ba adu leibra habdu yenghenmani maruoina masida irmindisi akhona hujibhawda yengba yabasi Hindi amasung Bangla gi thau khara yawbra haina khali iriba mai asi mong yeng targadi Hindi da danteno haisi leiba targadi hanadi danteno haiba wahaisi leramde mudhaino ona sisinarami madu yenguragadi Manipur da Chorjit Maharaj matamda Hindi mayekta ibasi akhoi chanare aduna nung asi 1945 43 42 adu ai oibe ya habese masi aigi wakhanda so adugi mamang wairapna haibadi masilai da sin nariba aikhoi gi mayek sing sin yenguragadi masida sin nariba wai sing si yamna khunna siga mari lenaba natraga su karamba thogdok su irambano hatu saptan haiba ngamdraga su masi Manipur ityas ki yan maru ama oibe yaba mafam amane hane lobutai 43 45 adungna ipana haibini me kana shu si matham nungi mathaka ba yadi hana leibin nuni nungsi me kana shu ekoi kana mo shi la ka akubai togi shu yadeba nungsi gi magi tongan ba amana bihang da jungba de sana lok to jungba natraga Manipur Valley da jungi ba myam sing ji di masagi ready made haitare sem sar matung da puraga jungmare adu sidi masagi nesar gi lejaramba nungsi sida hakpuchi di sina aham bani akoina sum koina sum tijara yam nungai je bai tare archaeology gi oina findings new discovery ne mafam masi da British bo ero adu maitei ning thoksina bu la po ero hari mafam masi da la kari ma thogdo ma mani len i base masi aikhoi gi di yamna tang ba record amani haina longni Mayeki chapchaba magi oipun thokpa character do madu mongdu tadabana maram oidana khoi paba wabaneba aduna masai yamdrabda khulai ani degi tadana atingba khulai habitar maduna hakpani aduna ne khoina hui paba yang warise adubu huje khoina festival ji archaeology department na lawrabani na festival ne adu ji mayamgi akhoi ki lapiri ba media sing na lawri photograph ase asika punthanaraga masi karino habisi amu impan da salaga na honan pawi ma thoma tae na thamde she ekoi khungi mayam sina she phayina observe to ge hana researching amara to gurmine hanande thanedi ge leibo nungni ibase British period ge iba warni leibni masi she amadi leibni hana Japan lapa kan ik warni hana go sida ningthau leirame haire ningthau gi jumpham ne haire adu khunga tanaraga tourist attraction zu oinaba mari lenaba department haita tourism khangde art and culture ga taiba tawraga si fajana tungi future generation gi da matamaba fajana preserve tawraga thamage haina ai hujibokti khalli Yellow me sing leading Ida India ke stats sing the national parties and regional parties sing Muthat Pangamloi Hana Manipur People's Party in Hari. BJP lenga ke luching ba and Birena Norris stats sing the regional party sing Mut Kragani Hana media da Fungdo Kiba Ado BJP amasung RSS ki nungyo ba wakalol sing ni Hari. Paugi marak tatna tema brakama. Mama ama oibegi manglan mangphau nadribi yumbalabi nupisingna lakliba megi tang taranipan ayuki pung taramathoi dagi nungthilgi pung ahum phauba Caesar Hospital da lakpiduna IVF and the infertility consultant Dr. Arpita Sharma ga unna hobina naba khanganjari mathakta pijariba mobile number asida contact tawbiraktuna natraga Caesar Hospital da lakpiduna appointment logbi hona naba khanganjari.
Benashia Coaching Center, the best and the only trusted coaching center in Imphal. Benashia Coaching Center gi oja singna aina exam gi sem saba matamda yamna mating pangbiki aduga PCC dagi aina phangaki study material regular mock test suggestion na chingba sing yamna chanaki. SSLCE thagadava singna topper oina bagi damak matamga chunaraba coaching center asibu miyamna thajaba thambiu. Nung class 12 pass out natra. Thabak thibadi kyam koira. Khang khiroi banang ANT gi 9 months medical scribing gi certificate program ma yauraga tha da lising kontra ni panda gi horaga sel kaya ma line tan biar bane. Akupa maro gi damak pizari ba phone number ama di website asdagi khangbi biar gani. The all-new Swift, driven by technology, smart play infotainment system, AGS push start-stop button, automatic climate control, smart key, steering-mounted audio control. Powered to the core, petrol MT by AMT 22 km per liter, diesel MT by AMT 28.4 km per liter, safety leveled up, solid hearted platform, front dual airbags, ABS with EBD, fixed with child seat restraint system, reverse parking sensors with camera. Loan Pijari, Khagempale Huidrom Laikai, Imphal West Laiba, LZ Construction and Material Company Private Limited na Lupa Lak Yankai Fawagi Housing Loan Pijari. Loina na painting, electrification, modular kitchen, wallpaper, grazing, tiles, marble, granite, flooring, home renovation na Chingbagi, Kudung Chabasu, Lay. Tiles amasung construction material Kaktang, Lining Bamio Singi home delivery service Laigani. Northeast Hanbo in the National Housing Bank wholly owned by RBI ki license pangraba Ministry of Finance Department ki Financial Services Government of India na Sarfasi Act 2002 ki makada Financial Institute amo in sakangraba Pradhan Mantri Awas Yojana Housing for All mission ki makada subsidized loan pibada mangzil thariba Panthoibi Housing Finance Company Limited amadi masigi subsidiary company singi sister yaw na punna branch tara hum doyang dukjare miyam financial facilities sing lobi na baning sing jare Panthoibi Housing Finance Company Limited and its subsidiary group of companies. India gi ahanba National Awardee Government of India na piba Silver Dew. Makhal suna leijare half liter, 750 ml, 1 liter, 2 liter, 5 liter and 20 liter jar. As an distributor Amadi Akupamarol Loktak Industry, Industrial State, Takiel da contact tobiu. Manipur University de affiliate Tauba South Asian Institute of Rural and Agricultural Management Langsing Achoba Imphal West ki admission Tauzari course sing adudi BSc Agriculture, BSc Horticulture, Bachelor of Business Administration BBA Nupa amasung nupi ki hostel ki khudong chaba leijari akaknaba seat kharatani. Greenery e-motor ki nungairaba pausel miyam da pijari ba kudung chaba silobiu Greenery e-motor da phangni ba gari macha singa sigi manungda adona lupa lesing tara khaktamak deposit tawiraga apama makhal ki gari macha ama hekta launa bagi loan ki kudung chaba pijari asita sunatana mafam asida phangni ba e-auto rickshaw gi oina su loan ki kudung chaba pijari adona deposit tawiraba matungda atenba numit kharan ki manungda apama gari lawi be yarga ninga simakleng sinbiro aikoi ki address Greenery e-motor Kaisampa Junction Churuchanpur parking. Jolip 100% natural syrup amasung capsule yu thakpadagi oirakpa awaba chaitheng hakjangi liver soklakpadagi kuchu sengaktaba haksang soktharakpa tumba chaba yaraktaba khong hamba nungaraktaba singbu phanba ngamba amata ngairaba upaidi Jolip syrup amasung capsule diabetes singidamakta Jolip capsule chabiu. Panthoibi Constructions Private Limited, Panthoibi Green Home Hainaming Thonjaba, Residential Group Housing Project Ama, Imphal Airport Kanakna Lairiba, Bamdiar Haiba Mafamasida Paikachari, Clubhouse, Gym, Swimming Pool, Children Park Amadi, Auditorium na Chimbagi Facilities Sing, Yauzagani. Hairiba flat sing asibu laibining basingna, ngasi sinbiraktuna, hena akupa marul khangbi bayagani. Panthoibi Constructions Private Limited, a subsidiary of Panthoibi Housing Finance Company Limited, Uripok, Taurangmam Lekai, Imphal. Prepare for success and live to inspire with Kaziranga University's top-notch career-driven courses designed and delivered in collaboration with industry experts, enabling our students to get placed in renowned corporates and helping build their futures. Kaziranga University, the career university of the Northeast.
Panthoibi Villas. Everything you need to call it a home. A gated society with 24/7 security. Elegantly designed villas. Book now. Panthoibi Constructions Private Limited, a subsidiary of Panthoibi Housing Finance Company Limited, Taurangbam Laikai, Oripok, Imphal. Break matunda taram nok chiri hasi makhataba pa. Asasing oba nimit mangani chupna chathagadaba home based care for young child ki training program chatkiba tang tara mari dagi tang tara nipal fawba channel block ki manung chanba tongan tongan ba mafam sing Lengang Ching Village, Kapam Village, DRDA Hall amadi channel ki DPMU Hall da chatharakle. Training program asi Suknu Taupokpi Novocom Community Health Center, Chakpi Karong, Saibol Jopi amadi Khengjoy dasu chathagadore. RIMS ta economically weaker section ki damak MBBS amadi PG tamna bagi seat masing hengat pada Medical Institute asik Executive Council mifam na ayaba pikre. Ayaba si ngarang New Delhi gi Nirmal Bhavan da pangthokiba mifam na ayaba pikibane. Mifam aduda Ministry of Health and Family Welfare ki Secretary Preeti Sudhana preside tauke. Mifam aduna RIMS ta MSc Nursing course hangdokpaga loinana DM in Nephrology, Sports Medicine loinana BSc Medical Laboratory Technician, X-ray Technician, CT Scan Technician amadi ECG Technician chingbagi course hangdokna basu warep laukre. Ngarang Executive Council Mifam aduda Northeast Council ki Secretary Ram Moiva, Government of India ke Health Service ke Director General, Health and Family Welfare Government of India ke Additional Secretary, Joint Secretary, RIMS ki Director A Santa amadi atay official singsu sarukya ke. Universal Friendship Organization ki masama oriba Thaubal Khetri Lekai Headquarter number 4 na koliba Chinga Brand Safunglak kibagi tara mathoirak shuba Raising Day gi thoram ngasi tongan tongan ba mafam dagi lakpa UFO gi members ing nasaruk yaduna sanglena sida pangthokre. Thauranga mari leinana Waikhom Tombana Furup asi kanana bahot na ba Furup asi gi aseng ba chatna lon chatpa mipal tang dana hingna bahot na ba amadi thaksi khasi ngakna hingminna bagi matam oire haina phongdokhe. Best Pagi Anoba Outlet Thaubal Motors ngasi Thaubal Okram Lekai da hangdokre. Ngasi hangdokli ba Anoba Outlet asina Thaubal gi miyam da chauna khudung chaba piragan haina General Manager Saubam Dipu na haike. Thaubal ba hangi koi outlet asiga masi tharaga Best Pagi si outlet se koi gi Chujangpur Changai Pro Kakshing amasung Thaubal tharaga koi mari di sujalagle. Masih sudah lakukan jadi koi Thaubal ki koi ki customer singa kami job khudong chabam di lega ni servicing amasung sales point mala ni na oje koi ki Thaubal ki customer singa koi ki Imphal la haiga la ga isem badugi mathau thoi ko taroi Hauziara beda maroi bapau amukana Haksel gi lamda mathau tawriba singna masagi mathau dage ehenba mathau tawduna miyamda afaba haksel ki khudong chaba pina ba hotna batai haina Governor Dr. Nazma Haptullah na phongdokre Amasong Laingak na Manipur gi mafam kayada umang yokhat na ba khanaba thabak paikhat na ba sem sare haire Pawbgen IST na bijaba